ꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ KGF Part 2 ꯀꯧꯏ꯫ ꯐꯤꯜꯝ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯌꯧꯔꯛꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯁꯤ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯈꯔ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯐꯤꯜꯝ ꯑꯁꯤꯕꯨ ꯊꯥꯒꯠꯆꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ Part 1ꯗ ꯍꯦꯛ ꯂꯣꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯥꯟꯕ ꯚ꯭ꯌꯨꯌꯔꯁ ꯑꯣꯏꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ KGF Chapter 2 ꯑꯁꯤꯅ ꯐꯤꯜꯝ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯄꯨꯁꯄꯥ, RRR, ꯕꯥꯍꯨꯕꯂꯤꯅꯆꯤꯡꯕ ꯐꯤꯜꯝꯁꯤꯡ ꯃꯥꯅ ꯔꯦꯇꯤꯡꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯍꯥꯏ ꯑꯣꯏꯅ ꯆꯠꯂꯤ꯫ ꯑꯗꯨꯗꯤ ꯐꯔꯦ ꯃꯌꯥꯝ, ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯐꯤꯜꯝ ꯑꯁꯤ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯅꯟ ꯀꯧꯕ ꯃꯃꯥꯡꯒꯤ ꯖꯔꯅꯦꯂꯤꯁ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤꯅ ꯔꯣꯀꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯀꯣꯃꯥ ꯇꯥꯗꯨꯅ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯅꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯖꯦꯟꯗ꯭ꯔꯅ ꯗꯤꯄꯥ ꯀꯧꯕ ꯖꯔꯅꯦꯂꯤꯁ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯧꯔꯝꯃꯒꯗꯤ ꯉꯁꯤ ꯃꯍꯥꯛ ꯑꯁꯤ KGFꯀꯤ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯂꯤꯕ ꯉꯝꯂꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯄꯥꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛ ꯗꯤꯄꯥꯗ KGF 2ꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯗꯨ ꯃꯍꯥꯛꯅ ꯂꯤꯕ ꯍꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯍꯥꯟꯕ Chapter 1ꯒꯤꯗ ꯂꯣꯏꯁꯤꯟꯈꯤꯕ ꯃꯐꯝ ꯍꯥꯏꯕꯗꯤ ꯔꯣꯀꯤꯅ ꯀꯔꯣꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ KGFꯀꯤ ꯕꯤꯔꯥꯠꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯒꯨꯔꯨ ꯄꯥꯟꯗ꯭ꯌꯥꯁꯨ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯔꯤꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯅꯥ ꯑꯁꯤ ꯃꯁꯥꯅ ꯄꯥꯝꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯧꯀꯤ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤ ꯀꯅꯥꯅ ꯐꯝꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯔꯣꯀꯤꯁꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯑꯦ꯫ ꯃꯍꯥꯛꯀꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯄꯒꯤ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ KGFꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛꯅꯤ, ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯊꯕꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯔꯤꯅꯥꯕꯨ ꯅꯝꯗꯨꯅ ꯃꯍꯥꯛꯅ ꯔꯤꯅꯥꯅ ꯌꯥꯅꯤꯡꯗ ꯃꯍꯥꯛꯄꯨ KGFꯇ ꯄꯨꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯤꯟ ꯑꯁꯤ CBI ꯔꯥꯘꯕꯅ KGFꯀꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜꯁ ꯑꯃ ꯐꯪꯂꯝꯃꯤ, ꯃꯗꯨꯗ KGFꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯨꯞ ꯑꯊꯣꯟ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ, ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯑꯥꯎꯠꯁꯥꯏꯗꯔꯗꯒꯤ ꯃꯤ ꯂꯥꯛꯂꯒ KGF ꯑꯁꯤꯗ ꯂꯤꯗꯔ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯥꯅ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ KGFꯀꯤ ꯗꯤꯇꯦꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯇ ꯆꯪꯉꯒ ꯊꯤꯖꯤꯜꯂꯨꯗꯦ ꯍꯥꯏꯅ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗ KGFꯇ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯔꯤꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ, ꯃꯥ ꯐꯖꯅ ꯃꯁꯥꯅ ꯌꯥꯝꯅ ꯁꯦꯇꯜ ꯇꯧꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯟꯗ꯭ꯔꯤꯞꯅ ꯑꯗꯤꯔꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯤꯔꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯁꯤ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇꯔ ꯁꯛꯅꯥꯏꯔꯕ ꯁꯟꯖय ꯗꯠꯅꯤ꯫ ꯃꯍꯥꯛ ꯑꯁꯤꯅ KGF ꯑꯁꯤꯕꯨ ꯃꯥꯅ ꯍꯧꯗꯣꯛꯈꯤꯕꯅꯤ, ꯃꯍꯥꯛꯅ ꯃꯁꯥꯅ ꯊꯤꯖꯤꯟꯗꯨꯅ ꯃꯥꯅ ꯍꯧꯗꯣꯛꯂꯛꯈꯤꯕ ꯃꯐꯝꯅꯤ KGF ꯍꯥꯏꯕ ꯑꯁꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯅꯅꯕ ꯊꯝꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯗꯤ KGFꯀꯤ Chapter 1ꯗ ꯔꯣꯀꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯑꯦꯟꯗ꯭ꯔꯤꯞꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯃꯍꯥꯛ ꯑꯃꯨꯛ KGFꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ KGFꯀꯤ ꯃꯅꯨꯡꯗꯁꯨ ꯑꯃꯨꯛ ꯔꯣꯀꯤꯅ ꯕꯔꯅꯔꯝ ꯑꯁꯤ ꯍꯥꯠꯂꯝꯗꯦ, ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯕꯔꯅꯔꯝ ꯍꯤꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯃꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯔꯒ ꯉꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯔꯣꯀꯤꯅ ꯕꯔꯅꯔꯝꯗ ꯍꯥꯏꯔꯝꯃꯤ KGFꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯅꯥꯕꯨ ꯃꯥꯏꯟ ꯇꯧꯗꯣꯔꯤꯕ ꯃꯐꯝ ꯑꯁꯤ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯪ ꯅꯠꯇꯦ, 9 ꯁꯨꯏ ꯍꯥꯏꯅ꯫ ꯃꯗꯨꯗ ꯕꯔꯅꯔꯝꯁꯤꯁꯨ ꯉꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯀꯤꯒꯤ ꯍꯦꯜꯞ ꯇꯧꯕ ꯑꯁꯤ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ KGFꯀꯤ ꯋꯥꯀꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯈꯪ ꯃꯆꯥ 100ꯈꯛ ꯃꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯣꯠꯄ ꯇꯝꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯥꯎꯇꯔ ꯄꯣꯁꯠ ꯖꯒꯥꯁꯤꯡꯗ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯊꯝꯃꯝꯃꯤ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯆꯪꯍꯟꯗꯅꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯔꯃꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯣꯀꯤ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯥꯂꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯂꯣꯏꯅ ꯇꯨꯝꯃꯤꯉꯩ ꯃꯇꯝ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯗꯤꯔꯥꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯂꯥꯛꯄ ꯑꯁꯤ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯤꯔꯥꯅ ꯃꯩ ꯆꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯔꯣꯀꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ, ꯃꯗꯨꯗ ꯐꯔꯃꯥꯟꯅ ꯔꯣꯀꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯃꯨꯛ ꯑꯗꯤꯔꯥꯅ ꯁꯥꯎꯗꯨꯅ ꯐꯔꯃꯥꯟꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡ ꯑꯁꯥꯡꯕ ꯑꯃ ꯊꯝꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯔꯃꯥꯟꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯑꯗꯤꯔꯥꯗ ꯅꯪꯕꯨ ꯔꯣꯀꯤ ꯚꯥꯏꯅ ꯂꯦꯝꯅꯗꯤ ꯁꯨꯡꯊꯥ ꯊꯥꯔꯔꯣꯏ, ꯑꯩ ꯉꯁꯤ ꯃꯐꯝꯁꯤꯗ ꯁꯤꯈ꯭ꯔꯁꯨ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫
ꯍꯧꯖꯤꯛ ꯁꯤꯟꯁꯤ ꯑꯦꯟꯗ꯭ꯔꯤꯞꯇ ꯑꯃꯨꯛ ꯎꯠꯂꯛꯑꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯦꯟꯗ꯭ꯔꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯔꯣꯀꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯥꯕꯨ KGFꯀꯤ ꯃꯄꯥꯟꯗꯒꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯤ ꯔꯤꯅꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯗ꯭ꯔꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗꯁꯨ ꯑꯦꯟꯗ꯭ꯔꯤꯞꯅ ꯃꯍꯥꯛ ꯑꯁꯤ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝ ꯁꯤꯟ ꯑꯃꯗꯅ ꯑꯃꯨꯛ ꯔꯤꯅꯥ ꯑꯁꯤꯅ KGF ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯣꯀꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯔꯤꯅꯥꯒꯤ ꯃꯇꯦꯡꯗꯒꯤ ꯍꯧꯖꯤꯛ ꯔꯣꯀꯤ ꯑꯁꯤ ꯑꯗꯤꯔꯥꯒꯤ ꯃꯃꯥꯡꯗ ꯄꯨꯕ ꯉꯝꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯗꯤꯔꯥꯅ ꯃꯥꯕꯨ ꯍꯥꯠꯄꯤꯔꯝꯗ꯭ꯔꯦ, ꯃꯍꯥꯛꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯦ, ꯑꯩ ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯈꯤꯔꯣꯏ, ꯅꯪꯅ ꯑꯁꯨꯝꯅ ꯀꯤꯔꯕꯗꯤ, ꯑꯁꯨꯝ ꯁꯣꯛꯂꯒ ꯅꯪ KGFꯇ ꯑꯃꯨꯛ ꯍꯜꯂꯕꯗꯤ ꯅꯪꯕꯨ ꯁꯧꯒꯠꯂꯤꯕ ꯀꯥꯡꯕꯨ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯩ ꯑꯗꯤꯔꯥ ꯑꯁꯤ ꯋꯥꯄꯁ ꯂꯥꯛꯑꯦ, ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯤꯕ ꯐꯥꯎꯕꯗꯣ ꯑꯗꯨ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯀꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯈꯔꯅ ꯄꯨꯗꯨꯅ KGF ꯃꯅꯨꯡꯗ ꯄꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯁꯤ, ꯃꯥꯕꯨ ꯀꯟꯕ ꯉꯝꯕ ꯑꯁꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯔꯣꯀꯤꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯇꯧꯔꯤꯕꯁꯤ ꯁꯦꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯨꯔꯨ ꯄꯥꯟꯗ꯭ꯌꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁꯇ ꯄꯥꯝꯂꯝꯗꯦ ꯍꯥꯏꯗꯅ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔꯀꯥꯔꯅ ꯃꯣꯏꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯀꯤꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯇꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯁꯨ ꯅꯪꯉꯣꯟꯗ ꯆꯥꯟꯁ ꯂꯩꯔꯤ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯒꯗꯤ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯣ, ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯦꯇꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯔꯣꯀꯤꯅ ꯌꯥꯅꯤꯡꯂꯝꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯆꯥ, ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯀꯥꯁꯤꯃꯤꯌꯥꯕꯨ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯊꯕꯛ ꯑꯃꯈꯛ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯅꯥ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯚꯦꯀꯦꯁꯟ ꯑꯃ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯁꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯔꯅꯔꯝꯅꯗꯤ ꯈꯪꯉꯝꯃꯤ ꯔꯣꯀꯤꯁꯤ ꯚꯦꯀꯦꯁꯟ ꯆꯠꯄ ꯅꯠꯇꯦ, ꯃꯍꯥꯛ ꯑꯁꯤ ꯗꯨꯕꯥꯏꯗ ꯆꯠꯇꯨꯅ ꯏꯅꯥꯌꯠ ꯈꯅꯤꯜꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯈꯅꯤꯜꯗ ꯗꯤꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯁꯅꯥ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯏꯟꯗꯤꯌꯥꯗ ꯄꯣꯔꯛꯄ ꯑꯗꯨ ꯑꯩꯅ ꯔꯤꯛꯁ ꯂꯧꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯔꯤꯛꯁ ꯂꯧꯒꯦ, ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯅꯤꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ, ꯃꯔꯝꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯄꯥꯔꯇꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯅꯪꯒꯤ ꯁꯔꯀꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯃꯌꯥꯏ ꯆꯥꯏꯊꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯚꯦꯀꯦꯁꯟ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯀꯔꯤꯝꯌꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯔꯣꯏꯕ ꯊꯕꯛ ꯑꯃ ꯇꯧ ꯍꯥꯏꯔꯝꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯅ ꯁꯦꯇꯤꯒꯤ ꯃꯤꯁꯤꯡ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯔꯀꯥꯔ ꯑꯗꯨ ꯑꯃꯨꯛ ꯒ꯭ꯔꯨꯞ ꯁꯦꯝꯃꯨ ꯍꯥꯏꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯨꯔꯨ ꯄꯥꯟꯗ꯭ꯌꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯑꯁꯤ ꯏꯅꯥꯌꯠꯅ ꯍꯦꯛ ꯈꯪꯕꯒ, ꯍꯦꯛ ꯇꯥꯕꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯎꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯉꯁꯥꯏ ꯔꯣꯀꯤꯅ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯗꯨ ꯏꯅꯥꯌꯠꯁꯤꯅ ꯌꯥꯔꯝꯃꯦ꯫ ꯑꯗꯨꯒ ꯔꯣꯀꯤꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯌꯥꯎꯕ ꯇ꯭ꯔꯛ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯔꯣꯗꯇ ꯆꯦꯟꯖ ꯇꯧꯗꯨꯅ ꯊꯧꯔꯛꯑꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯗꯤꯔꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯀꯤꯅ ꯗꯨꯕꯥꯏꯗ ꯆꯠꯂꯤꯕ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯃꯥꯒꯤ ꯗꯤꯜꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯅ ꯋꯦꯄꯟ ꯃꯌꯥꯝ ꯑꯃꯁꯨ ꯄꯣꯔꯛꯄ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯗꯤꯔꯥꯒꯤ ꯀꯦꯝꯞ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯥꯅ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯤꯔꯥꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯕꯅꯤ, ꯍꯥꯠꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯑꯒ ꯉꯁꯥꯏ ꯃꯥꯒꯤ ꯄꯣꯁꯇꯨꯗ ꯃꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯊꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯄꯨ ꯑꯜꯂꯥꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯐꯔꯃꯥꯟ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯕꯨ ꯍꯦꯛ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯨꯗꯥꯅ ꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯁꯦꯇꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯇꯤꯅ ꯃꯍꯥꯛꯄꯨ ꯌꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤꯅ ꯀꯔꯤꯁꯨ ꯈꯟꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ KGFꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ KGFꯇ ꯒꯨꯔꯨ ꯄꯥꯟꯗ꯭ꯌꯥꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯃꯉꯣꯟꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤꯕ ꯐꯔꯃꯥꯟꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯥꯠꯇ꯭ꯔꯒꯗꯤ ꯅꯉꯣꯟꯗ ꯃꯤ ꯑꯇꯣꯞꯄ ꯅꯪꯒꯤ ꯌꯦꯛꯅꯕꯅ ꯆꯥꯟꯁ ꯂꯧꯗꯨꯅ ꯅꯪꯕꯨ ꯍꯥꯠꯈꯤꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯣꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯩꯒꯤ ꯔꯨꯜ ꯑꯁꯤ ꯁꯦꯝꯖꯕꯅꯤ ꯑꯩꯅ ꯅꯨꯄꯤꯗ ꯑꯃꯗꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯆꯍꯤ 3 ꯆꯨꯞꯅ ꯃꯥꯅ KGFꯇꯨꯗ ꯃꯥꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯒꯨꯔꯨ ꯄꯥꯟꯗ꯭ꯌꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯤꯠꯇꯨ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯔꯦꯃꯤꯀꯥ ꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯦꯃꯤꯀꯥ ꯁꯤꯡꯒꯤ ꯃꯅꯥꯛꯇ ꯔꯥꯘꯕ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯉꯣꯟ ꯔꯣꯀꯤꯒꯤ ꯃꯇꯥꯡꯗ KGFꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯦꯃꯤꯀꯥ ꯁꯤꯡꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯒꯨꯟꯗꯥ ꯃꯆꯥꯁꯤꯡꯗꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯥꯘꯕꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯣꯀꯤ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯥꯁꯇꯔ ꯃꯥꯏꯟ ꯀ꯭ꯔꯤꯃꯤꯅꯦꯜꯁꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯔꯦꯃꯤꯀꯥꯅ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯔꯣꯀꯤꯅ KGF ꯑꯁꯤꯕꯨ ꯆꯍꯤ 3ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯝꯃꯦ ꯂꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥꯔꯀꯔꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯐꯖꯕ ꯁꯥꯗꯨꯅ ꯍꯥꯟꯅ ꯃꯌꯨꯝ ꯂꯩꯖꯗꯕ ꯃꯌꯥꯝ ꯂꯥꯏꯔꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯖꯕ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯁꯦꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯑꯝꯃꯤ ꯃꯁꯤ ꯄꯨꯝꯕꯁꯤ ꯎꯕꯗ ꯔꯦꯃꯤꯀꯥ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯠꯇꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯄꯨꯈꯠꯂꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨꯕꯨ ꯆꯠꯇꯨꯅ ꯊꯤꯡꯖꯤꯟꯅꯕ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯂꯒ ꯆꯦꯛ ꯇꯧꯕꯗ ꯁꯅꯥꯁꯨ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯐ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨ ꯄꯥꯎ ꯍꯦꯛ ꯇꯥꯕꯗ ꯔꯣꯀꯤꯗꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯆꯥꯏ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯔꯣꯀꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯔꯣꯀꯤ ꯃꯁꯛ ꯈꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯔꯣꯀꯤ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯃꯥꯒꯤ ꯄꯣꯠ ꯑꯗꯨ ꯃꯉꯣꯟꯗ ꯋꯥꯄꯁ ꯇꯧꯔꯛꯈꯣ ꯃꯉꯣꯟꯗ ꯍꯟꯅ ꯄꯤꯈꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥ ꯈꯪꯅꯤ ꯍꯣꯔꯦꯟ ꯅꯈꯣꯏ ꯅꯨꯡꯊꯤꯟ ꯐꯥꯎꯕ ꯍꯤꯡꯅꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯉꯣꯏ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯀꯤꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯎꯔꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯔꯛꯑꯦ ꯃꯐꯝ ꯑꯗꯨꯗ ꯈꯤꯜꯂꯝꯃꯤ ꯃꯁꯤ ꯃꯥꯅ ꯇꯦꯁ ꯇꯧꯗꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯥꯅ ꯅꯣꯡꯃꯩ ꯑꯗꯨ ꯈꯤꯜꯂꯒ ꯃꯊꯪ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯀꯅꯥ ꯑꯃꯠꯇꯅ ꯊꯣꯛꯑꯒ ꯃꯉꯣꯟꯗ ꯃꯗꯨꯕꯨ ꯊꯤꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯕꯤꯁꯀꯤꯠ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯟ ꯁꯣꯝꯂꯣꯝꯗꯅ ꯑꯗꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯁꯥꯎꯕꯒꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯆꯥꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯁꯣꯏꯗꯅ KGFꯀꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯩꯅ ꯔꯣꯀꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ KGFꯀꯤ ꯃꯅꯨꯡꯗ ꯔꯣꯀꯤꯒꯤ ꯁꯤꯟ ꯑꯃꯨꯛ ꯎꯠꯂꯛꯑꯦ ꯍꯧꯖꯤꯛ ꯔꯣꯀꯤꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯔꯣꯀꯤꯅ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯕꯛ ꯑꯁꯤ ꯀꯟꯅ ꯁꯨꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯥꯁꯤꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥꯁꯤꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒ ꯀꯔꯣꯔꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯪꯁꯨ ꯃꯤꯁꯤꯡꯁꯤꯕꯨ ꯑꯃꯠꯇ ꯄꯣꯊꯥꯍꯟꯗꯕꯤꯗ ꯊꯕꯛ ꯑꯗꯨꯝ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯥꯛꯇꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯜꯂꯦ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯣꯀꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯨꯛ KGFꯀꯤ ꯃꯅꯨꯡꯗ ꯍꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥ ꯌꯨꯔꯥꯏ ꯆꯦꯜꯂꯕ ꯑꯗꯨ ꯃꯥꯅ ꯊꯅꯝꯃꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯔꯤꯅꯥ ꯈꯛꯇꯅꯤ ꯔꯤꯅꯥꯅ ꯍꯥꯏꯕ ꯋꯥꯗ ꯔꯣꯀꯤꯅ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁꯇ ꯐꯥꯏꯅꯦꯜꯂꯤ ꯔꯤꯅꯥꯅ I love you ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯔꯣꯀꯤꯒ ꯔꯤꯅꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯀꯤꯅ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯔꯦꯃꯤꯀꯥ ꯁꯤꯡꯗꯨꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯎꯅꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯦꯃꯤꯀꯥꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯦꯃꯤꯀꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯋꯥꯀꯔꯁꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯔꯣꯀꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯧ ꯍꯥꯏꯕꯗ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯔꯣꯀꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯃꯥꯅ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯗ ꯄꯦꯃꯦꯟ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯔꯦꯃꯤꯀꯥꯒꯤ ꯀꯥꯡꯕꯨꯗ ꯌꯥꯎꯕ ꯃꯦꯝꯕꯔꯁꯤꯡ ꯈꯔꯁꯨ
पैसा माना पिरमी मरम अदुना कनामतना मागी मायोक्ता केस तौबा ngamlamde wari ase tabada Remika asi yamna ngakpa phawrami adugi matungda Rocky su mahaki KGF tamu hankhirami masigi mathangi sinda Adhira si amu ule masigi maraga sida Adhira amu ule mahana Andrip ta hairami aina chahi kaya ama KGF ta thabak suhalakpa worker sing adugi marakta aigi sumi lei aduna makhoida KGF ki manungda changnanaba map adu piyu haiduna hairaga makoina map to piraklagadi akoina madugi manungda changba yagani haina hairami adugi matungda Andrip na Adhira da exit oyunaba lambi ama mana hairami madugi mafam madu mana khangraba matungda finally Adhira do pura naksa do phanglamne haibadi map adu mana karomda changani haiba se khangle madugi matungda Adhira na magi lami khara puduna KGF ki manungda changduna Rocky bu hatna bagidamagta laklami aduga marak adomda ana amuk Rina namu Rocky da pau nungaiba ama pirami mahak ase hojik pregnant oire angang amagi mama oidore haina namangna pau piram adubu Adhira na marak aduda changduna Rina adu mafam aduda hatkirami madugi pau ase tabada Rocky se aduki matik chawba henkalaklami aduga marak asida sinna sida makhoi ani asuki matik kana phunarami makhoi ani si amana amabu amata henaramde maramde makhoi ani mapangan kallaba ngaktani dubu finally Rocky na Adhira si mafam asida hatlam matungda Kasim da Rocky na Adhira na changlakliba lambi do hanglami aduda Kasim na hairamba matungda mahangna lambi aduda chatloga yengluba matungda lambi adudi direct Delhi gi Parliament House aduga phaunarame aduga mana mafam aduda hek yobaga mahana khangba ngame maduda tawriba plan asigi mastermind ase atai kana sunate Guru Pandya duni haiba aduga Guru Pandya duna Adhira Andrip aduga atai mayam sing adusu mahana loina pau piduna moi planning tawba ngata oirami aduga haji Rocky na chatkhaba matungda amu Remika gi sin ule ana mafam aduda forcing adubu loina kawraktuna Rocky bu hatnanaba gidamakta date 1 sign tawrami aduga force mayam adu loina puduna KGF ki manungda chatlami aduda makhoina mafam du yoraba matungda moina karisu phanglamde supnatang isam jamba praja khak leirami aduga makhoina Rocky gi leifamda chatpa matamda Rocky te phanglamde maduda Navy gi guard ama thengnarami aduda Remika na khangba ngamle adudi Rocky na location adu change tawramle Indian Ocean da amadi USA aduga atopa country khara da suni amasi mana khangba ngamkre aduna hojik Remika na sumnatangi Rocky hatpa khatak natana KGF adusu loina muthatpa ase magi pandam oikhare aduga hojik akhoina uriba sinase sumnatangi Rocky mathanda nate mana araiba sana loina busu mana loina puduna chatlami aduga mana mafam aduda mahaki mama bu mana miss tawrami mama duna doctor da hairami mahache siba matamda su mahaki apamba da sigani haiduna madun mana ningsinglami aduga somduna Remika na magi forcing aduda Rocky na tonguna chaliba shift adubu loina thugaina ba blast tawhanaba loina hatuknaba mana order tawrami asigi matungda hojik ekhoina ure madudi Rocky na samudra aduda sana adu loina puduna chatlami mana maki mamagi aningba apamba adu loina thunghalame adugi matungda Remika na magi guard sing aduna haire adudi Rocky na masi ocean lomda puramliba sidi atai karisu nate ocean asidi yamna luba ising mafam ne maramdi mafam aduda kanana su Rocky bu amadi mahana purakliba sana sing adu mafam kan amatada kana amatana thibada phanglaroi aduga atopa country dagi su mana karigidamakta mafam aduda kauramlibano haibasini masigi matungda Remika asi amu ule mafam aduda USA gi officer khara laktuna Remika ga unarami aduga Remika da makhoina yes criminal gi record ama pirami masina takpadi mafam aduda su Rocky na karigumba khara tabak khara phattaba tabak khara tawramme haiba asumna film asi matang asida lotion khirami aduga ngasai ahoba sinda library da Bijendra amadi dipa phamduna wari likhiba lui mafam aduda nupa atopa ama laktuna makhoina KGF chapter 3 gi book ama diary ama phangma ngamlamme masina takpadi akhoi chapter 2 asigi matungda kha tarakpo ina chapter 3 su puthorakhini haiba se akhoina film asigi aroiba sinda khangba ngamle aduga masi aigi mota oina di ngasai Rocky samudra da tasan khebadu sana duga loinana kanana khangni ma chapter 3 da amu mak hinglamba su yai masi mayamna amu mathangi chapter 3 lakpada oina amu ngai duna mayam punna yengminarasi thank you